Ngasi October gi tang 12 ningthokaba numit ki Imphal da phongba pauche kharagi headlines leijare taminarasi. COVID-19 positive oiba hum leikidre punna mawtra matoi sure. Local transmission da positive oiba lising nipan hele. BJP gi mirep lauthokpada Lilong AC yauruktabagi irang thokre. BJP gi phiral mai thakre Thobal district da general strike kokre. Mapung phaba thaurang leitaba marakta positive case amasung sibagi chang hengalakpa asi nungnangba pukningai ni. Imphal West amasung Imphal East district ki mafum kya leptana containment zone lauthokli. Laisang thugaiba mi sing cherak pidrabadi general strike kauragani. UPRFM na October 15 da pung 13 ki general strike lauthokre. Private oza singi yengdaba yadaba lay Rajen. Sana lepak ki surasta RK Maipak sana fellowship pikre. PM na lupa chamagi chandi chapi release tauragani. COVID-19 gi laichat marakta Assamda mama mapasing na makhoi gi angangsing school da thaningdri. Armenia amasung Azerbaijan gi marakta amuk anna artillery missile kapsinare. North Korea military parade ta utkiba missile aduna South Korea bu wahalle. Nadal na Djokovic maithiba piduna French Open gi 32 suba title lawduna Federer gi Grand Slam title ga masing manaba ngamkhre. Manipur gi judoka Susila Hungary gi IJF Grand Slam 2020 competition da saruk yaragani. NE Thangda Festival Imphal da hokre amasung traw gi training hokre home match ki khudong chabal lairoidabana team asigi revenue lakh 50 rom manglagani. Thank you.